अहमदा मणिपुर यावना नॉर्थ ईस्ट की स्टेट मंगादा लिथियम अमदी ग्राफाइट यावना अतांगबा मिनरल टन मिलियन 100 रोम लेरंगनी पानरी न्यू दिल्ली सेप्टेंबर 7 जियोलॉजिकल सर्वे ऑफ इंडिया ना फोंदोरक रिपोर्ट अमदा मणिपुर यावना लेपा असिगी नॉर्थ ईस्ट की स्टेट सिंगी मनुंगदा असम अरुणाचल प्रदेश मेघालय अमसुंग नागालैंड लिथियम ग्राफाइट अमसुंग वनानियम यावना स्टेप तौदिबा मिनरल सिंग अमसुंग रियर अर्थ एलिमेंट REE सिंग पुसलगा चौराग मिलियन टन 100 रोम लेरंगनी पानरी हाई फोंदोखरे जियोलॉजिकल सर्वे ऑफ इंडिया ना पुथोरपा रिपोर्ट युफम ओइबा पाव असिना हाई मतम खरी ममांगदा GSI ना पुथोरकिबा रिपोर्ट असी एक्सटेंसिव एक्सप्लोरेशन तथरगा मसिदा युफम ओइदुना पुथोकपनी नॉर्थ ईस्ट की स्टेट मंगा असिदा लेरकलिबा अतांगबा मिनरल अमसुंग REE सिंग असिना लेपा असिगी एनर्जी ट्रांजिशन पुरकनबगी थबकता खुमांग चौसिलहनबता अचोबा थौदांग लौहनबा यागनी एनर्जी ट्रांजिशन खक्त नतना डिजिटल इंफ्रास्ट्रक्चर मपांगल कंखनहनबा अमसुंग डिफेंस मैन्युफैक्चरर्सिंग हेना पाथोक चाउथोहनबदसु मिनरल सिंग असिगी मतेंग लौबा यागनी हाइरी GSI ना पुथोरपा रिपोर्ट असिगी मतुंग इना मणिपुर असम अरुणाचल प्रदेश मेघालय अमसुंग नागालैंड रियर अर्थ एलिमेंट सिंग अमसुंग मिनरल लेरी मखोगी मनुंगदा लिथियम ग्राफाइट वनाडियम अमसुंग कोबाल्ट यावरी हाइरिबा मिनरल सिंग असी बैटरी सेमीकंडक्टर अमसुंग एडवांस ओरबा एलोय सिंग मैन्युफैक्चर तौबदा यामना मरु ओइबा पोछकसिंग ओइरिबनी हाइरी रिपोर्ट असिना मखाताना हाई मसिंग बलेपा असिगी नॉर्थ ईस्ट असि मिनरल अमसुंग REE गी हॉटस्पॉट अमा ओइरबदी लेपा असिदा स्ट्रेटेजिक काउंटरवेट अमा ओइना लेबा ngambani aduga onlagiba ग्लोबल डायनामिक्स असिगी जेरक्ता सप्लाई चेन ngamhanbaga loina lepa asigi oinasu hena khumang chausinhanba ngambani hairi report sina makatāna phungdokibada China ga imthangnabada natana Nagaland amasung Assam gi paringda laiminariba Arunachal Pradesh ta lepa asigi ahanba lithium brine oinba yargani hairi amaromdana Prime Minister Narendra Modi September 13 da pung 2 romgi khongchatta soidana laklagani confirm oire MLA singna piba suggestion lumna lawdabagi thoong nungaite MLA ama Kangnada pangthukadaba mifumda mioi lising Taragama rom tilhanabagi thorang lokatnaba Rajbhavan Biren Speaker Setabrata yauna MLA Kunlong amasung BJP Manipur State ki President Koguna tikthanakhre tha asigi tara homdoidagi tara mari fawo Prime Minister Narendra Modi na Mizoram amasung Assam da chatkadaba khongchat ki matung channa tha asigi tara homdoida Manipur da supung 2 rom gi matam kaithokuna soidana laklagani haibagi wafam confirm tawre Manipur lenga ki maikaidagi amasung lenga asigi makhada leiba security ki yauna question natragana agency amatana ngasi fawada Prime Minister tha asigi tara homdoida soidana lakani amasung mahaki khongchat manungda state asida pangthoklangdaba thorom singi matanga official oina pungdokpa laitrabasung asi nongmajing nimiti ayupung taraga mathoirom tarakpadagi hawduna minute nifu rom Rajbhavan da governor gi maikaidagi hanna chief minister oramba Biren Speaker Setabrata yauna MLA Kunlong amasung BJP Manipur State Unit ki President Chingba Kauduna mifum pangthokla matungda soidana lakani haibagi wafum asi lekhai tabani mifum aduda Chief Secretary DGP amasung Security Advisor Susaugyaki mifum aduda Saugyaki ba MLA kharanri ngasigi mifum asigi matangda Rajbhavan dagi telephone tawtuna khangalakpani haibasu yauki mifum asida Saugyaki ba maming natha Hongdokningdaba MLA amana hai Prime Minister Narendra Modi tha asigi tara homdoida Manipur da lakani haibasi confirm tawre amasung ngasi governor na preside tawduna mifum pangthokliba asibu Prime Minister gi khongchat kamai lenana chawkhalakliba thorang amasung sengpat sagalakliba sing asigi matangdani haiki MLA na makhatana hai Prime Minister Narendra Modi gi khongchat asi Mizoram dagi hawkadabani mahang Imphal airport ta hek thunglabaga Chusampur da chatuna district adugi relief camp sing laiba IDP singa unagani adugi matungda Imphal da amuk halaklaga Kangla da miyamna saruk yaba mifum amada wa ngangamgani hairi Kangla gi mifum asida yamdabada mioi lising taraga mangarom tilhanaba panabaga loinana masigidamak mathau taba thabaksing lokhatli amasung Imphal su mahakna IDP singi mihut singa unaduna hakthengnana wari sanaramba yai haina su phongdorki maroina MLA asina phongdokhiba waham singi manungda handaki Prime Minister Narendra Modi gi Manipur khongsit asigi manungda Imphal da lemgadaba matam asi supnagi pung amakhakni haina su phongdorki MLA asina makhatana hai handak Prime Minister Narendra Modi lakani haiba siga mari lenana MLA sing advice torkani haiba natana ngasigi Rajbhavan pangthokpa mifumda atopa thoidokpa wafam phongdokide aduga ngasigi mifumda saruk yakiba official singa MLA singi maikaidagi piba suggestion simba sing yamna lumna lawdabagi o ukibasi nungaite haina su phongdoknarki video si pawdamada soikilam kiba wasu mapigani channel si bunuk sibiduna share amadi subscribe tawbibidama haini tan thalakpa phongdoksari
amadi makha tana miyam gi seba tawba ngamba ojege.